Mamang chahigi me ahumdagi thokliba irang asina maram oiraga mayum makai leitrabasingi yum sanaba scheme for permanent housing gi makhada imung chamaga kunthra mapanda mangzauna na seloina chada yankhai pikre loina atopa imung chamriga humfutara ni thoige su chada yankhai gi senfam advance sanction tawre haina chief minister N Birena fongdokre wafamasi February 19 dagi chatharakliba assembly session gi ngasi chathakhiba aroiba mifam gi question hour da chief minister na fongdokhibane opposition MLA TH Lokeshwar na hanglak Hangi Paukomda Chief Minister na makataraduna waroisin puraktriba handaki irang asida amang ata thokraba miyoi singi lanthum assessment tawbagi thabak Deputy Commissioner singi khuthangda chathari makhoigi pifam thokpa senfam sing adu assessment loiraga compensation gi senfam asi lairiba resource ki matungina lepthoklaba matungda pigani haike amaromda khundrakpam AC gi oina irang manungda mayumakai tumna chakraba khungang singda yum kaya lainga ki maikaidagi nauna kaya sakrabage Sakiba Lairabadi Makoi Singh Adu Kana Kanano Haina MLA Lokeshwar na hangki masigi paukum the Chief Minister Birena constituency gi hisab ta piba laite Imphal East ki oina imung cha magatara mapanda pifam thokpa sel gi cha da yangkhai advance oina yum sana ba pithokre adubu personal information oibana kanano haibadudi house ta thamlaroi haina fongdokhi Makai take Kraba, my Sakraba family singi wina approved Torba, 1 lakh per family, 25% advance sanction Tore, round verification of the account verification, Loibaga Pitolagani, Atai Akopamaroldi, sensitive Ibana Tamjadre, Ga, Kendragi, Hisapta people ite, Imphal Iski wina family, Samagatara Mapan, the 50% advance wina Yum Sanama Pitokre.